Refugee oina lakiba Kukilal Haiba singda Indian Army na mateng pangsinduna Meitei muthatnaba honare. Meitei Kallu Haiba Khollao da ahum Suba Nupilal gi Damak Nupi Mayam Hourasi haina Khwairamban Ima Kaitel Working Committee gi maikidagi fongdorakli. Wafam asi Khwairamban Ima Kaitel number 1 Laimarel Sidabi Kaitel da pangthokpa paugi mifam amada fongdokhibani. Mifam aduda ima singna makhatana hai Manipur da hojik thokliba irang asida Indian Army singna Kukilal Haiba singi mateng pangde haiba mayek sengle. Kukilal Haiba singi Camta Assam Rifle sing leiramba. Kukilal Haiba singa Indian Army ga pau fauna bana chingbagi chaba praman fangle. Pumnamak asina Government of India da miyamna thajaba thamba ngamlaroi. Amaromda state laingangna ngarang lauthokiba wafam thengmalei. Miyamna state laingaktasu thajaba ngamdre. Hana lakiba Kuki refugee sing lamdamasigi citizen oina sak khangduna matam sangna leiminaraklabasu ngasidi makhoi asengba saktam uthoktuna Manipur thugaina ba khonarakli. Nungsi chanana leiminariba Meitei Pangal amadi Naga itil nau singda makhoina singchep thaduna irangasi hena chauthokhanaba khonari. Masi pumnamagasi Meitei nupi singna hauduna thengnaba matam oire. Nagagi natraga Meitei Pangal singda landarakadaba mafam singsu Meitei nupi singna ngagnasi. Irang asida Nupi Mayam Hauduna ahum Suba Nupilal oihanduna leibak ngakpa matam oire hainasu ima singaduna fongdorakhi. Lengaki order se kitang sakana thokpira magadi akoi dasu kitang thonado leiramgadabani lum kai loina bak tumme mi am loina bak sire sikanda lenga thokpira ibo order se thokpi gre akoi dependre aduna masi akoi di lengak se lai haina laudoira laiti haina laudoira masi madi lengak adum khanbiro akoi gi kari wakan na phaujari ge habase aduna lanje hojik miyam da sinabiro lanje hojik miyam ga thengna jarage maduda ngamba ngamdaba akoi gi iramdam akoi na kan ba habase madu akoi gi irai bak oijarage masi ma aduna nupi singsu hojik loina bag yum dagi thokpiro nahan bakai kadom da ina laungaramba mayamdo ngasidi akoi nupi langi damak da taseng namak sem saraga akoi hauganarasi aseng ba ahum Suba Nupilal do haunana ba akoi sem sarasi.